ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯣꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯁꯤꯀꯣ ꯄꯣꯠ ꯍꯥꯏꯕꯗꯤ ꯄꯣꯠ ꯃꯆꯥ ꯃꯁꯨꯒ ꯅꯠꯇꯦꯀꯣ ꯄꯣꯠꯆꯥꯎꯅ ꯍꯥꯏꯅꯩꯁꯤ ꯃꯌꯥꯝꯅ AKA OPM ꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤꯀꯣ ꯑꯣꯚꯔꯗꯣꯁ ꯆꯠꯂꯒ ꯁꯤꯔꯤ ꯃꯤꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯝꯃꯦꯅ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯑꯣꯏꯅꯕ ꯑꯩꯅ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ OPM ꯍꯥꯏꯁꯤ ꯁꯤꯗ ꯍꯦꯔꯣꯏꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯝꯕꯔ 4 ꯍꯥꯏꯅꯩꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯅꯠꯇꯦꯕ ꯁꯤꯗꯤ OPMꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯦꯔꯣꯏꯟ ꯅꯠꯇꯦꯕ ꯑꯣꯏꯗꯣꯏꯁꯤ ꯍꯥꯟꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ OPM ꯍꯥꯏ ꯄꯣꯄꯤ ꯄ꯭ꯂꯥꯟꯠꯇꯒꯤꯕꯨꯗꯤ ꯁꯨꯡꯒꯅꯤꯀꯣ ꯄꯣꯄꯤ ꯄ꯭ꯂꯥꯟꯠꯇꯒꯤ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯗꯤꯔꯥꯏꯚꯦꯇꯤꯚꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯀꯣꯗꯤꯟꯒꯨꯝꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯔꯐꯤꯟ ꯀꯥꯏ ꯁꯤꯖꯤꯟꯅꯩꯁꯤ ꯁ꯭ꯇꯔꯣꯡꯒꯦꯁ ꯑꯦꯅꯥꯂꯖꯦꯁꯤꯛꯅꯤꯀꯣ ꯍꯥꯏꯗꯤ ꯄꯦꯟ ꯀꯤꯂꯔꯅꯦꯕ ꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯅ ꯃꯣꯏꯒꯤ ꯗꯥꯏꯔꯦꯛ ꯗꯤꯔꯥꯏꯚꯦꯇꯤꯚꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯦꯔꯣꯏꯟ ꯍꯥꯏꯔꯣ ꯁꯤꯒꯨꯝꯕꯁꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯦꯃꯤ ꯁꯤꯟꯊꯦꯇꯤꯛ ꯍꯥꯏꯗꯣ ꯈꯪꯕ ꯃꯤꯅ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯍꯥꯞꯆꯤꯜꯂꯒ ꯃꯣꯔꯐꯤꯟꯗꯀꯣ ꯀꯦꯃꯤꯀꯦꯜ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯃꯤꯅꯦꯕ ꯗꯥꯏꯑꯦꯁꯤꯇꯥꯏꯜ ꯃꯣꯔꯐꯤꯟ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤꯁꯦ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯦꯛ ꯁꯤꯟꯊꯦꯇꯤꯛ ꯑꯣꯏꯅ ꯁꯦꯝꯕꯁꯤꯅ ꯍꯥꯏꯗꯤ ꯐꯦꯟꯇꯅꯤꯜꯒ ꯂꯩꯕꯗꯣ ꯃꯦꯊꯥꯗꯣꯟ ꯀꯥꯏꯅꯒ OPMꯗꯒꯤ ꯑꯣꯄꯤꯌꯣꯏꯗꯁꯤꯡꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯗꯤ ꯆꯠꯂꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ OPMꯒꯤ ꯄ꯭ꯔꯗꯛꯁ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯟꯅꯤ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯚꯦꯟꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯕꯒꯤ ꯀꯩꯅꯣ ꯇꯧꯖꯕꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯈꯔ MBBS ꯇꯝꯖꯔꯛꯄꯗ ꯑꯃꯁꯨꯡ ꯑꯩꯅ ꯒꯨꯒꯜ ꯑꯃꯁꯨꯡ ꯕꯨꯛꯁꯇꯒꯤ ꯔꯤꯁꯔꯁ ꯈꯔ ꯇꯧꯖꯔꯒ ꯁꯦꯝꯖꯕꯅꯦꯕ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯁꯤꯝꯇꯝꯁ ꯈꯛꯇꯪ ꯍꯥꯏꯔꯛꯀꯦꯕ ꯃꯤꯁꯦ OD ꯆꯠꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯒꯨꯂꯤ ꯍꯥꯏꯗꯨꯁꯨ ꯑꯗꯨꯝ ꯇ꯭ꯔꯣꯃꯥꯗꯣꯜ ꯆꯞ ꯃꯥꯟꯅꯩꯕ ꯂꯣꯏ ꯌꯥꯎꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯗꯤ OPMꯒꯤ ꯁꯥꯔꯛꯏ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ OPMꯗꯒꯤ ꯂꯣꯏꯅꯃꯛ OPATS ꯀꯧꯋꯦꯕ OPMꯗꯒꯤ ꯗꯤꯔꯥꯏꯚ ꯑꯣꯏꯔꯛꯄꯁꯤꯡꯁꯦ ꯑꯗꯣ ꯁꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣꯗ ꯌꯥꯎꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯣ ꯃꯥꯁꯤ OD ꯆꯠꯄꯗ ꯃꯤꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯀꯃꯥꯏꯅ ꯆꯦꯛ ꯇꯧꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯀꯣꯃꯥꯗ ꯇꯥꯔ ꯂꯩꯔꯝꯃꯦ ꯈꯜꯂꯣ ꯃꯤꯁꯦꯀꯣ ꯋꯥꯟꯊꯔꯒ ꯃꯤꯟꯁ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯃꯤꯠꯁꯦ ꯐꯥꯛꯇꯣꯛꯑ ꯌꯦꯡꯕꯤꯌꯣꯕ ꯃꯃꯤꯠꯁꯦ ꯄꯤꯟ ꯄꯣꯏꯟ ꯄꯤꯄꯜ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯤꯠꯀꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯄꯜꯁꯦ ꯁꯤꯁꯦ ꯄꯤꯁꯛ ꯄꯤꯛꯑꯒ ꯍꯥꯏꯅ ꯌꯨꯡꯉ ꯂꯩꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯐꯣꯇꯣ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯃ ꯂꯩꯔꯦ ꯄꯤꯟ ꯄꯣꯏꯟ ꯄꯤꯄꯜ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯃꯥꯒꯤ ꯔꯦꯁꯄꯤꯔꯦꯇ꯭ꯔꯤ ꯀꯩꯅꯣꯁꯦ ꯁꯣꯔ ꯍꯣꯟꯕꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯁꯣꯔ ꯍꯣꯟꯕꯁꯦ ꯇꯞꯅ ꯍꯣꯟꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯗꯅꯦꯕ ꯈꯪꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯟꯅꯕ ꯇꯧꯍꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯅꯛꯄꯗ ꯍꯥꯏꯗꯤ ꯐꯥꯔꯃꯥꯁꯤꯁ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯤꯅꯤꯛꯄꯨ ꯑꯣꯏꯔꯣ ꯗꯤꯁꯄꯦꯟꯁꯔꯤ ꯑꯣꯏꯔꯣ ꯑꯦꯅꯤꯊꯤꯡ ꯑꯅꯛꯄ ꯂꯩꯕꯗꯣ ꯈꯨꯗꯛꯇ ꯄꯨꯕꯤꯔꯒ ꯅꯦꯂꯣꯛꯖꯣꯟ ꯀꯥꯞꯄꯤꯌꯣ ꯍꯥꯏꯌꯣꯕ ꯅꯦꯂꯣꯛꯖꯣꯟꯁꯦ ꯃꯌꯥꯝ ꯃꯦꯖꯤꯛ ꯗ꯭ꯔꯛ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤꯁꯦ ꯍꯦꯛ ꯀꯥꯞꯄꯒ ꯃꯥꯅ ꯅꯦꯂꯣꯛꯖꯣꯟꯁꯦ ꯇꯧꯗꯣꯏꯁꯦ ꯅꯪꯒꯤ ꯑꯣꯄꯤꯌꯣꯏꯗ ꯔꯤꯁꯦꯞꯇꯔꯁꯤꯡꯁꯦ ꯁꯤꯁꯦ ꯐꯠ ꯂꯥꯎ ꯀꯛꯈ꯭ꯔꯅꯤꯕ ꯈꯨꯗꯛꯇ ꯃꯤꯁꯦ ꯕꯛ ꯂꯥꯎ ꯍꯧꯒꯠꯂꯛꯑꯅꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯗ꯭ꯔꯛ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯅꯦꯂꯣꯛꯖꯣꯟꯁꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯅꯛꯄꯗ ꯊꯤꯔꯒ ꯀꯩꯅꯣ ꯀꯥꯞꯍꯟꯕꯤꯔꯣꯀꯣ ꯑꯗꯨ ꯃꯥꯁꯦ ꯈꯨꯗꯛꯇ ꯀꯟꯕ ꯉꯝꯃꯅꯤ ꯑꯗꯩ ꯃꯥꯒꯤ ꯔꯤꯂꯦꯞꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕ ꯀꯥꯟꯁꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯔꯤꯂꯦꯞꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯆꯥꯔꯣꯏ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯀ꯭ꯔꯦꯚꯤꯡ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯅꯦꯜꯇ꯭ꯔꯦꯛꯖꯣꯟ ꯍꯥꯏꯁꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯟꯠꯂꯤꯒꯤ ꯏꯟꯖꯦꯛꯁꯟ ꯂꯩ ꯑꯃꯁꯨꯡ ꯒꯨꯂꯤꯁꯨ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯗꯦꯂꯤ ꯗꯣꯁꯀꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯒꯨꯂꯤꯁꯦ ꯁꯤꯒꯤ ꯅꯦꯜꯇ꯭ꯔꯦꯛꯖꯣꯟꯁꯤ ꯇꯧꯗꯣꯏꯁꯤꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯌꯨꯝ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯁꯤ ꯒꯨꯂꯤꯁꯤꯃ ꯄꯤꯖꯈ꯭ꯔꯦ ꯍꯥꯏꯔꯣꯀꯣ ꯃꯉꯣꯟꯗ ꯑꯗꯩ ꯃꯥꯁꯤ ꯑꯗꯨ ꯒꯨꯂꯤꯗꯨꯃ ꯆꯥꯔꯒ ꯃꯥꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯩ ꯃꯥꯅ ꯑꯥꯗ ꯆꯠꯂꯒ ꯐꯣꯔꯁꯁꯦ ꯀꯥꯞꯄꯨꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯒꯨꯂꯤꯕꯨ ꯆꯥꯔꯨꯕ ꯑꯣꯏꯔꯣ ꯌꯨꯕꯨ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤ ꯅꯦꯜꯇ꯭ꯔꯣꯖꯣꯟꯁꯦ ꯒꯨꯂꯤ ꯈꯛꯇꯪꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯌꯨꯒꯤꯁꯨ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯔꯤꯂꯦꯞꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯀ꯭ꯔꯦꯚꯤꯡꯁꯇꯣ ꯀꯩꯅꯣ ꯀꯛꯊꯠꯇꯣꯏꯅꯦꯕ ꯁꯤꯅ ꯇꯧꯗꯣꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏ ꯑꯣꯄꯤꯌꯣꯏꯗ ꯔꯤꯁꯦꯞꯇꯔ ꯀꯩꯀꯥꯁꯦ ꯆꯠꯂ ꯐꯝꯈ꯭ꯔꯅꯤꯅ ꯍꯧꯖꯤꯛꯀꯤ ꯍꯤꯗꯥꯛꯁꯤꯅ ꯁꯤ ꯂꯣꯡ ꯑꯦꯛꯇꯤꯡꯅꯦꯕ ꯍꯥꯏꯗꯤ 1 daysꯃꯨꯛꯀ ꯍꯦꯟꯅ ꯆꯠꯄ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯅ ꯐꯝꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯍꯥꯏꯗꯤ ꯅꯪꯅ ꯆꯠꯂꯒ ꯐꯣꯔꯁꯦ ꯊꯤꯜꯂꯨꯔ ꯀꯥꯞꯄꯨꯔꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯒꯨꯂꯤꯕꯨ ꯂꯪꯁꯤꯜꯂꯨꯔꯦ ꯍꯥꯏꯔꯣ ꯄꯣꯈꯥꯏꯔꯦ ꯍꯥꯏꯔꯣ ꯏꯐꯦꯛꯁꯦ ꯂꯥꯛꯑꯔꯣꯏꯕ ꯅꯪꯉꯣꯟꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯀꯤꯛꯁꯦ ꯄꯥꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯇꯝ ꯇꯧꯔꯒ ꯇꯣꯛꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦꯅ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯤꯛꯇꯨꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯩ ꯇꯧꯔꯗꯣꯏꯅꯣꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯍꯦꯜꯞꯐꯨꯜ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ